Imphal-Dimapur Lambi Hangdoktabagi Mayokta, High Court na Ministry of Home Amasung Road Transport and Highways ta Ukai Taktharakle, July mga fawbada highway asi hangdok na bapaikat pathabaksing Amasung, Mayok na ba khudongthibasing court ta khangalaktrabade Ministry anigi secretary sing court karak na bakhangan khre, May ahumdagi hauraduna thorakhiba kanglup maselgi mukna ba tha ani phazilaglaba fawbada, Irang asina maram oireduna Manipurgi lifeline anigi manungda ama oiriba, National Highway 2, Imphal-Dimapur Lambi da Mahusagum na gari sing free flow tawhandabana state asigi miyam khamtheng na awaba mayok na rehaiduna High Court of Manipur da file tawrakiba PIL amagi makhata ba hearing chatharaba matungda mathang thagi mga phawbogi manungda highway asi hangdok na bagi laukat pathabak sing amasung hangdok pada mayok na ba khudongthiba sing mayek seng na panduna affidavit sing court asi da July mga gi mamangda pikhalaktrabade Ministry of Home Affairs amasung Ministry of Road Transport and Highways ki secretary sing masa-masa court laktuna Masigi maram sing sandok na tak na bakhangan kray public interest litigation asi hangang PS ki manungchan ba luwang sang ba mayay laikay dage masagi chahi hompuganipan lom suraba wai mangi apokpa laikhidraba wai lukhoy na petitioner waiduna file tawrokhiba nei mahaki PIL asigi number na 24 of 2023 nei PIL asi ahan bada Ministry of Home Affairs ke secretary amasung Manipur lenga ke chief secretary home yauna apun ba respondent taragi mathakta file tawrokhiba nei Petitioner na High Court of Manipur da respondent tara asina Imphal-Dimapur Lambi NH2 thingjinduna thamlagliba se hangdong na ba direction PB duna Manipur gi miyam pumnamag na mayok na riba awaba sing kokhan binaba haijarakhiba nei wakat asi High Court of Manipur gi acting chief justice MB Muralidaran yauna division bench sing na laukhatuna masigi wayel mathang satharakpada respondent sing gi marakta highway asiga haktheng na mari lainariba Ministry of Road Transport and Highways su Yawan ba chumi haibagi wapam phongdok narakpadaging Ministry asigi secretary busu respondent number 11 oina hapsin khibane aduga mamangda matter asi laukhatuna khanakibada Ministry of Home Affairs amasung Ministry of Road Transport and Highways ki maikaidage Imphal-Dimapur Lambi thingjilagliba asigi matangda affidavit amamam file tawrongna ba direction pi khibane loina na PIL asi ngahan June 18 2023 da amugana justice ahanthem bimol amasung o gunesorge bench na laukhatkhe Matter asi laukalakpada petitioner gi maikay da council Randy maibam na lepke respondent number 189 namasung 11 gi maikay da na DSGI na leplaga mahakpu council Armananda na assist okay aduga respondent number 2 3 4 5 6 amasung 7 gi maikay da na additional AZ na lepke respondent number 10 gi maikay da na council Dimal Kumar haubam na leplaga mahakpu council TIs khagem ba na assist okay Petitioner amasung respondent pumnamaki maikay da lepkiba council singi submission sing taraba matungda court na mamanggi numit amada direction pikrabasu Ministry of Home Affairs amasung Ministry of Road Transport and Highway gi maikay da ge affidavit amata file tawroktre haikhe adubu state lainga ki maikay da gide affidavit ama file tawrokpaga loina na masigi copy sing case party singi council sing da pire haikhe aduga respondent number 10 gi maikay da lepkiba council TIs khagem bana State lainga ki maikay dagi file tawrogli ba affidavit asigi pau khumoy na mahaki maikay dagi su affidavit ama file tawrogani haiba wafam court phongdokhe loina na national highway da gari singbu free flow tawhanba amasung maintenance ki thogdang asi central government ki Ministry of Home Affairs amasung Ministry of Road Transport and Highways na pugadaba na court na ministry ani asigi secretary singda blockade sathariba Imphal-Dimapur Lambi NH2 hangdok na bagidamag Ministry anina kari karamba thabak sing paikhalabagi amasung highway asi hangdoktuna gari sing free flow tawhanbada makhoina thengnaba khudongthiba sing aduna kari no haibadu case asigi makhata ba wayel sathagadoriba mathangi numit July 5 2023 fawbagi mamangda court affidavit amamam file tawroktuna khangalangnaba direction pikhe loina na karigumba ministry anigi secretary sing na court na piba direction gi matungin na high river affidavit sing asi submit tawrokpa ngamdraga de ministry animaki secretary sing Numit asida court laktuna masigi maram sing sandok na taklagadabani haikhe court ki direction asi tawadage respondent number 11 oiriba Ministry of Road Transport and Highways ki maikay da DSGI na court tha asige kunga tarukta submit tawkiba affidavit adu withdraw tawbada ayaba PBU haijakhe court nasu prayer tawrokpagi matungin na ayaba pikhe loina na PIL asigi makhata ba wayel sathanabagi damak matter asi mathang thagi mangada amuga na list tawnaba direction pikhe